ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯝꯕꯣꯜꯒꯤ ꯀꯣꯡꯈꯥꯝ ꯃꯃꯥꯡ ꯑꯃꯗꯤ ꯀꯣꯡꯈꯥꯝ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ 100 ꯍꯦꯟꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯕꯥ ꯃꯅꯥꯛꯀꯤ ꯔꯣꯡꯗꯥꯏꯗ ꯅꯧꯅ ꯑꯃꯨꯛ ꯆꯤꯡ ꯅꯤꯡꯈꯥꯏꯔꯦ꯫ All Manipur Ms-PCL amadi Ms-PDCL 2018 recruitment exam completed candidates na cancel taukiba order revoke taugadabani haina Kaisampata Khongjang Changshinkhre. Amadi Chandel District Hospital staff singe attendance register July tha loiba fawagi shine tauthokhlamba puya amadi Foothills Naga coordinating committee na thengnare. Kurumjari Istv Manipuri pau meeting tabiri bapumna makpu taram nokchari pau sanong na pisari. Ngarang nung telpung anirom tarak padagi Nambol Kendra manungda laiba Nambol Turel gi Torvan Kongkham mamang leikaida fit tararom pak na kaiduna ngarang dagi ichawgi awaba mayuk na duna lakpa du hauzik fauba thingbang ngamdabadagi Kongkham mamang amadi Kongkham mayai leikaigi imung 100 hena ising thumjin duna leifam leitabagi chawna awaba mayuk nabaga loinana lawfam kaya ising na thumjin kre Ngagi farm kaya isingi ironungda leikhiduna awabagi mathakta awaba kaya mayokna hori ngasi Istv na ising kaifam amadi ising thumjilaba Kongkham gi mafam singda koina chatuna yengsilubada Kongkham mayai lekaidigi miyamna Istv da fongdorakpada hairiba ising asi haukiba chahi kya da ichaw thoklabashu asumna amukta chawkiba thengnedri hauzik turel kaiduna leiriba mafam ashi thingdriba fawbadi ichaw ashi makhatana hengalakani mari leinaba singna ahen bamiding changbiduna ichaw asibu thingnaba hotnabiyu Kongkham gi leiriba miyam maru oina ichawna sokhallaba imung kayagi awaba ubiduna mari leinaba singna mateng pangbiyu haiki. Nuna koi mai lenaba singna kitang yengchan bidana kaiba turenje thingnaba hona bidana tobiragadi kitang khudong chawu gadra natragadi koi sigi phimda chum leiragadi yam nungai tabai do koi mayokna reba koi sahi kudungi thommaga chu koi nungna pakhalakpanina ka chu thodona awawa mayokna de anda kaisida sumaya turen kaibni singi chaw chu matik chawre koi imung chu kaisu loina thome changpham leite adedi machi ama kangrabni koi ju nunga lakpadi hujibo khongje kangduna leireba yum mayam ama ising thumnana leifam jabong khangdana cha ising jabong khangdana mayam ama leije kitang sinbiraga leiba yanaba mafam kitang sinbiba yaba leiragadi sinbiyuna ai media ga thongda haijari Makhatana ichaw mayong nariba ima amana hauzik imung kaya ising thumjinduna leibagi marakta anaba kaya yawsilakpa leifam leitabagi awaba mayok narakpa amadi angangsing school chatpa yaraktaba chak thongpham phawba leiraktabagi khudong chadaba leiribasing asibu mari leinabasingna khudakta yengshinbiduna awa ana tariba imung manung amadi ana ayek yawribasing asigi yengbiduna khudakki oiba mateng pangbiyo hairi. Hatapi kanagi isu turen je utang kayong kay aduga nga farm kara tagjab su loi chat kare odi angang no bi loi na re mapai ban thokpon mo lai tere kari ro khoi tawje ja dini si ninga ya dre changba loi but putha da na che mayang tha kara kang thon ni tha ka din nam me ade amma ma jo mung tak tar pu kare angang ani ja ji tu lai khoi su kari ro ai jo no aduni khoi ja jo ji ti ta la cha ba nga ta ni jo si isan ba si do lilikem de la lai ni sida a cha cham po da ma pho ma sai pho ni mo loi tum ga si jum sa ba ngam da si pakan kalaga lai ali ne ba kami ja ka che ma sa si ro hong kat si ra ju angang kai na lam jin loi ma le no ngai ti ai aduni khang ji ka lai do na
ngasi nini humni asida nong leptana churakpadagi Imphal Jiri lambi National Highway 37 gi mafam kayada chingning khaiduna lambi asi fauna jingai ngasi ayuk amuk nauna nungba kaithel dagi kilometer anirom chatlaga leiba rongdai da chingning khaire haidi chingning khaiba asina pot puba gari chamarom nungba da panduna leire amarom dangarang ningkhai ki mafam sing sengdokpagi thabak kanna chathari nungwa bazar amasung nungwa Maryland maraki ningkhai mafam sengtokpa loire awangkhul part 1 amasung part 2 marakisu leipak kothokpagi lai thabak kanna chathari nong chudrabadi lambi gi nakan amadi ngasi numidang wairam gari lanthok lanshin yaraba yai hairi All Manipur Ms-PCL amadi Ms-PDCL lishingani tara mapal recruitment exam completed candidate na recruitment adugi result athubada haido kadabani amasung cancel tawkiba order revoke tawgadabani haina takshin tuna candidate singna kaishampa ta khongjang changshin kre justice delayed is justice denied haina banner da thaduna changshin kiba khongjang aduda we seek justice haibna thaba placard sing sizin aduna khongjang changshin ki khongjang aduga mari leinana Ms-PCL amadi Ms-PDCL lishing ani taraga mapal recruitment exam completed candidates ki convener yumkhaibam Manoj na pankibada thabak ki recruitment lengak na cancel tawkiba si maram chade haukiba lishing ani kundagi hauna thabak asigi result haidoknaba kayarak haiduna lakpani adubu ngasi fawba thabak ta onthoktri panliba lengak asina recruitment adu review tawraga athuba matamda result haidokpiu karigumba result haidoktaba tarabadi Ms-PCL amasung Ms-PDCL gi office solon sinba sida nattana makhal makha kaya gi khongjang changshin gani haiki कोई थबो असे हाइडो पियो हाइना सरकार दा कोई 2020 दगी हौने कोई से खोंजंग मथंग मथंग चंगसल लाखमनी नो लाइबक थीब दगी 2025 की सितंबर दा कोई कैंसिल तौखिबनी अदो हजिक पालिबा सरकार असिना कोई कैंसिल तौखिबा थबो असे कोई मरम चादे हाइदना कोई कायरक कोई प्रोटेस्ट तौदना दगी मरी लेनबा डिपार्टमेंट सिंग अमदि सीएम कंसर्न मिनिस्टर मतम मतम दु कोई पिसन दुना लाखरबनी अदुबो हजिक फोबाय कोई सरकार की माइकई दगी रेस्पॉन्स अमता फंगदबदगी कोई हजिक कोई केसापता लेबा Ms-PCL की ऑफिस असे मतम करतना सो रंजन जरे अदुना कोई कनोना कोई पालिबस लैंगाक असिना कोई रिव्यू तौबीरगा कोई Ms-PCL की थबक असी अथु मतमदा कोई कैंसिल तौखिबा थबक अदु रिवर्क तौबीरगा अथु मतमदा हाइदोकियो हाइना कोई मीडिया की थोंगदा Lenga kiana laing sang singi doctor amadi nursing pukchil sing na thabak taudrabra haina People's United Youth Alliance puyana hanglagli Chandel District Hospital gi staff ki attendance register da July tha loiba phabu gi sign tauthokhlamba amadi Komla Thabi PHC da aranba attendance register amaga asengba amaga ani sijinnaba puya amadi Foothills Naga Coordinating Committee ne yengsinba chatpada thengnarakre khongchat aduga mari leinana FNCC की कॉन्वेना अखुई नौमई ना इमरजेंसी ओइना अहान बलायेंग की थेंगनगदौरिबा कोमला थाबी PHC दा ओइरिबा फिबम अशी मरी लेनबो अथॉरिटी ना थुबदा मिडिंग चंगलगा सेमदोकपियु हाइना फोंगदोकी खोंगजंग अदुगा मरी लेनना पुयागी सेक्रेटरी जनरल लोंगजम अबोथे मैतैना पाउमिसिंगदा फोंदोरखिबदा पुयाना फुटहिल्स नागा कोऑर्डिनेटिंग कमिटी का लोइना चिंग अमसोंग तमगी तोंगान तोंगान ममफम सिंगदा चतुना अला लायंग शंगसिंगी फिबम यंगशिनबगी सरुक अमा ओइना चांदेल डिस्ट्रिक्ट के डिस्ट्रिक्ट हॉस्पिटल अमदी कोमला थाबी PHC यंगसिनबगी थबक चथबनी ngasi khongchat adsida Komla Thabi PHC da yamna angakpa moongda doctor nursing ningthina thabak karam dabagi mathakta puyagi drive chatle haiba paw fangbadigi staff singi attendance register da nauna semdok shadok lamba thengnare hospital asigi staff singi attendance register adu ngarang nahal ta nauna iraga puthoraki high river register du da employee khuding mang matam chana lakpa duga chang naina lakpagi khudiyek piduna leiramle thawong aduda chingnaba leibadagi kupna yengshilubada atopa ariba attendance register amasu leiramba thengnaraki hiramashigi matang da health center adugi staff singna fongdorakpagi matung inna organization kharana laying sangshing check taure khangbadagi anoba register ama semlaga ngarang nahal khaktadagi staff singi soikhomba hauki hairi thawong asina leiraki ana laying sangshingda leiriba doctor nurse amadi atai staff sing asi pukchil sengdre haibadu yamna mayek sengle
ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯃꯑꯣꯡꯗ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯅ ꯆꯂꯥꯏꯔꯝꯕ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯄꯨꯌꯥꯅ ꯖꯨꯟ 23ꯗ ꯌꯦꯡꯁꯤꯜꯂꯨꯔꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯛꯅꯨꯗ ꯂꯩꯕ ꯁꯨꯛꯅꯨ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯗ ꯍꯥꯟꯅ ꯂꯩꯍꯧꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯐꯤꯚꯝ ꯁꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯗꯦꯟꯇꯦꯜꯒꯤ ꯗꯣꯛꯇꯔ ꯍꯦꯛꯇꯔ ꯀꯧꯕ ꯑꯃ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 25ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔꯗ ꯁꯣꯏ ꯇꯧꯔꯝꯗꯦ ꯉꯁꯤꯁꯨ OPD ꯇꯥꯏꯃꯤꯡꯗ ꯃꯍꯥꯛ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕ ꯀꯌꯥ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯨꯒꯨꯅꯨꯒꯤ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃꯈꯛꯇꯪꯅ ꯑꯗꯨꯁꯨ ꯍꯦꯃꯣ ꯑꯃꯇꯪꯅ ꯃꯊꯧ ꯇꯧꯔꯀꯥꯟꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯤꯌꯥꯝꯗ ꯄꯤꯔꯝꯕꯗꯨꯅꯤ ꯊꯦꯡꯅꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯗꯦꯟꯇꯦꯜꯒꯤ ꯑꯅꯤ ꯑꯃꯅ ꯃꯍꯨꯠ ꯄꯨꯔꯝꯕ ꯑꯗꯩ ꯑꯃꯅ ꯗꯣꯛꯇꯔ ꯂꯥꯛꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯑꯍꯣꯡꯕ ꯂꯩꯇꯕꯤꯗ ꯉꯁꯤꯁꯨ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯗꯒꯤ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯇꯕꯤꯗ ꯂꯩꯔꯝꯕꯗꯨꯅꯤ ꯑꯗꯣ ꯉꯁꯤꯃꯛꯁꯨ ꯄꯨꯡ 11 ꯇꯥꯔꯕ ꯐꯥꯎꯕꯗ OPDꯒꯤ ꯇꯤꯀꯦꯠ ꯀꯛꯑꯀꯥꯟꯗ ꯗꯣꯛꯇꯔ ꯂꯥꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯗꯣꯛꯇꯔ ꯉꯥꯏꯔꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯕ ꯄꯨꯌꯥꯒꯤ ꯑꯃꯗꯤ FNCCꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯄꯗ ꯊꯦꯡꯅꯖꯔꯤꯕꯁꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯦꯟꯇꯦꯜꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 7ꯗꯒꯤ ꯇꯤꯀꯦꯠ ꯀꯛꯑꯀꯥꯟꯗ 3ꯂꯛ ꯂꯥꯛꯄꯗ ꯃꯔꯤꯔꯛ ꯂꯥꯛꯄꯗ ꯊꯦꯡꯅꯗꯕꯒꯤ ꯄꯦꯁꯦꯟꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛꯇꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯖꯔꯤꯕꯁꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯗꯦꯟꯇꯦꯜꯒꯤ ꯗꯣꯛꯇꯔ ꯍꯦꯛꯇꯔ ꯇꯥꯔꯒ ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯂꯥꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯅ ꯂꯥꯛꯇꯕ ꯑꯗꯨꯒ ꯔꯣꯁꯇꯔꯁꯤꯁꯨ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯔꯣꯁꯇꯔ ꯁꯦꯝꯃꯀꯥꯟda ꯃꯤꯌꯥꯝꯗ ꯑꯇꯝꯅꯅ ꯃꯤꯌꯥꯝꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯊꯧ ꯇꯧꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯅ ꯐꯪꯉꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯄꯨꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜꯒꯤ ꯑꯆꯧꯕ ꯊꯣꯡꯗ ꯆꯪꯉꯀꯥꯟꯗ ꯃꯗꯨꯒꯤ ꯈꯣꯡꯖꯪ ꯑꯆꯧꯕ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯄꯨꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Sri Radha Govinda Valabhadra Gaurachandra Mandap Hongbagi Thauram Brahmapur Nahavam Guru Aribam Guru Leirakta Pangthokre Speaker Thokchom Satyavrtana Kattuna Nauna Saba Mandap Hongbagi Thauram Aduda Manipur Legislative Assembly gi Speaker Thokchom Satyavrta Laikai gi ahal laman amasung miyoi kyasu saru yaki Thauram adugi manung channa nungai yaifaba oinaba puja pangthokpaga loinana Gita Path ki Thauram su pangthoki Thauram aduga mari leinana Manipur Legislative Assembly gi Speaker Thokchom Satyavrtana Yai School Kendra gi manung da leiriba ariba mandap sing mangkhidanaba Pandamda Semjin Sajinba amasung nauna sabagi thabak asi pangthokpani asiguma miyamgi yaifanaba tawba thabaksing asi thagat pibagi mahutta ayet apan pibagi thabak tawhaningde Ishwar yaudana khoi hingba yadavana Ishwargi mafamsing aikhoina ningthina thamba mathau tai Ariba maru oiba kendragi manungda leiriba laifamsing mangkhidanaba punna hotnaminasi haiki Kami matamda akhona asuri summa manipulasi labna zataba namma leba kamu lebini lebini kina sigi semen zemje kuchi matam jana repairing kawa matam jana tapu ba semen ba sono akutunda mo na kamu leti ba mo kani adiba hoyi ezeli ba yes ki license lifelong mayamsi among tauna ko tawagani amasung makatan tawagani adugo si first am matam logana mayam dai to ibu jenidi ai khasina Paugi marak thana tema brematang lausari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akopa marol gi damak makhada pijari ba telephone number asidagi khangwi ba yagani natraga aikoi gi campus office ta legbiraklaga akopa marol khangwi ba yagani loinana experience leraba faculties singna class tawbusu hokre Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below.
Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayam chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking mato mukhana taram nokchari makhataba pauda MLAR ki imogi lamjing makhada Sagolvan Constituency Progressive Committee na Department of Health and Family Welfare ga khutsam naduna Ayushman Bharat Health Account Card ki awareness ka loinana registration camp ama lining thau khamlang ba community hall Sagolvan Moirang Leirak machin na pangthokre thauram asida ward number 7 gi corporator RKG10 Health and Family Welfare gi official singna sarukya ki Loshilakpata maruiba pausing amukah na pizari. Nambol gi kongkham mamang amadi kongkham mayay laikay gi imong chamahe na ising tumjin kre. Nungba manaki rongday da nauna amuk chingning khaire. All Manipur Ms.Pcl amadi Ms.Pdcl listing ani tara mapal recruitment exam completed candidates na cancel taukiba order revoke taugadabani haina Kaishampata Khongjang Changshinkre. Chandel District Hospital ki staff singe attendance register July tha loiba fawbu ki sign tauthuklam ba puya amadi Full Hills Naga coordinating committee na thengnare. Hauzi Pawgi na Istiran Pizza Manipuri Pawmatang Solution Jari Miding Tabiram Lipum na Magpo Mukana Kurum Jari.